Romans ki chapter asidi 13 ni title na taxing and love khajana piba amusung nungshiba hairiba asigi maramda naina minasi isinausingna summunna tabiu aina ngangleba khudima shastra dagi bible dagi oibasing aduni ai isai oiba wahi karisu ngangjade masida nakoina munnasu yengbiu paribasing ase tariba ngangliba khudingma ase isinausing ahanbada ikoi ishoda prasna tawjasi sragada laiba ipa yam thaga sare akoina hoje khajana piba amasung nungshiba haibse karino karina nungshiba ase mapung phanba ngami haibjigi maramda ikoina khara nainaga dawri masida nahana thawai sengba sangbiduna bor pinabiu aina ngangleba khuding nahaki aningbagi matungna ohenbiu tarib khudingdasu bor pinabiu prabhu jisugi mingda kurumjari amen aikoi yengse Romans 1 to 3 ai topic che yamna sangdingai dum khara masang oiba du da khalaga ngangjege munna taminase number 1 da hai aikoi mipung khudimangna higher power da haibadi prithvi da lairaba sarkar angam mathosing lairiba singa se aikoi gi thakta paliba angam basing asigi makha polu hai maramdi sida hai maramdi ishordagi nataba sakti amata laite ado prithvi da paliba sarkar singa se ishorna sembi bani ishorna khandokhrabani ishorna happy bani haina masigi verse 1 asida hai masi aikoina matam khuding da kawgumse aduna malem prithvi da lairiba sarkar khuding ma ishorna hapani makoije aduna aikoi makoigi makha ponduna laisi verse 2 da maram aduna hairiba sarkar natarga sakti nakoigi mathakta paliba adubu indaba haibase madugi mayukta lan hoba haibase masi ishorna hapkiba ishorna pikiba thau ishorna hapkiba chana pathap asigi mayukta lan hobani aduna hairiba mising aduna makoibu maran siba ado phangani hamni haidi akoina sarkar amigi mayukta akoina lan hoba makoina haiba singase laiba akoina lairiba laiba khudingda laiba mpham adugi sangbidan madugi ain kanun lairiba mayam indaba haibase ishorna haiba indabani haina masida mayek palli 3 da amu maramdi laiba wayan thauda tawriba misingje sarkar salairiba mising ase afaba tawbo misingda hingcha yai thamba nate terrorist ki thabak tawba nate akibagi masak oiba nate adubu phataba singda makoi akibagi masakne aduna nahaksu hairiba sakti asibu kigat aduna afaba taw aduga nahakpu thagatpa phangani haibni sarkana afaba tawba misingda karisu ayatpa kaiba piro isnausing masi aikoina kawroidabni aduna aikoigi ithakta paliba sarkar sing asina haibase aikoina matam khudingda aikoina ingadabani hai oi matang ama lai aikoina illoidaba matang ama khalai makoina aibu khuding loina ingani aikoina lairiba custom oigara tawriba khuding illoidaba mata ama lakani madudi makoina ishorgi bible gi matung ina haiba taragadi aikoina ingani adubu masigi ona tainabada nakoi Christian dharma chappa yaroi nakoi Prabhu Jisu Krista bu khuramba yaroi nakoi church kaba yaroi haina aikoida adugumba nampu sapu tarokpa taradi madugi matam aduda aikoi makoina haiba iloidabani koida Peter na haigipto exta man aikoina mina haiba budi ishorna haiba inbane hena phai haibase masini madu natringaidi aikoina saliba dharma koina Bible na haidibase masigi matungna aikoina satpa yariba makhaidi makoina haiba khudema noina aikoina ingadabani makoigi makhada aikoi legitabni haibase mayamna kawbiganu verse 4 to 7 da chase maramdi mahakse ishogi minister amani thaugaloi amani ishogi seba tawningai ishona hapkhruba mi amani afaba tawningai gidama adubu nahana afaba phattaba tawba taragadi kyu maramdi mahakna thang adu aremada paiba nate thang haibni masida haije thaina mangaida ning thauchina thang painarami adubu khoi sida harebdi laibaki wayam thauda tawriba ikoina khona dandi piriba masigumbaje khona executive se masigumba lairiba wayam thauda tawriba mokhina punishment dandi pina pacha akpi sing chairak se aremada piro haibni masina haibdi nang soidana chairak phangane haibni maramdi ma ishogi thaugaloi amani mahangna phattaba tawba asauba phattaba mising aduda mahangna laman khungani haibadi dandi pigani haibni masina haide aikoina laibaki ain thugaredi madu aikoina madugi matik chaba dandi do phangane Christian singna laiba amagi ain kaidongda thugaide
ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯗ ꯆꯔꯆ ꯀꯥꯕ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗꯣ ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯅꯠꯇꯅꯗꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ 5ꯇ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯈꯥ ꯄꯣꯟꯕ ꯗꯔꯀꯥꯔ ꯂꯩ ꯅꯈꯣꯏꯅ not only for right ꯑꯁꯥꯎꯕꯒꯤ ꯍꯥꯏꯗꯤ ꯗꯟꯗꯤ ꯑꯗꯨꯒꯤꯗꯃꯛ ꯅꯠꯇꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯄꯣꯜꯂꯣꯏꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯃꯥꯖꯒꯤ ꯑꯐꯕ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯄꯣꯟꯒꯅꯤ ꯚꯔꯁ 6ꯇ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯈꯖꯅꯥ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯌꯨ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯈꯖꯅꯥ ꯄꯤꯕ ꯂꯣꯏꯄꯣꯠ ꯀꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯤꯅꯤꯁꯇꯔꯅꯤ ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛꯁꯤꯡꯗꯣ ꯂꯦꯞꯄ ꯅꯥꯏꯗꯅ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯖꯅꯥ ꯄꯤꯕ ꯗꯔꯀꯥꯔ ꯇꯥꯏ ꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯚꯨꯅ ꯈꯖꯅꯥ ꯄꯤꯒꯅꯨ ꯍꯥꯏꯇꯥꯔꯗꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯁꯦ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯝꯃꯣꯏꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯈꯖꯅꯥ ꯄꯤꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯁꯇꯝ ꯆꯠꯅꯕꯤ ꯑꯣꯏꯔꯁꯨ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨ ꯇꯧ ꯑꯗꯨꯅ ꯅꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯀꯤꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯏꯜꯂꯨ ꯍꯥꯏꯔꯁꯨ ꯆꯠꯅꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯜꯂꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯒ ꯆꯌꯦꯠꯅꯕ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯊꯨꯒꯥꯏꯍꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯝꯗꯟꯖꯩ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯗꯩꯗ ꯃꯦꯊ꯭ꯌꯨ 22ꯒꯤ 17 to 21ꯗ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯔꯗ ꯈꯖꯅꯥ ꯄꯤꯕ ꯑꯩꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯒ ꯚꯔꯁ 19ꯗ ꯁꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯅꯈꯣꯏꯅ ꯈꯖꯅꯥ ꯊꯤꯒꯗꯕ ꯄꯩꯁꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯃꯀꯣꯛ ꯃꯁꯤꯒꯤ ꯃꯃꯤ ꯑꯁꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏ ꯃꯈꯣꯏꯅ ꯍꯥꯏ ꯁꯤꯖꯔꯒꯤꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯍꯥꯏ ꯑꯗꯨꯗꯤ ꯁꯤꯖꯔꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯁꯤꯖꯔꯗ ꯄꯤꯌꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤꯁꯨ ꯃꯌꯦꯛ ꯈꯪꯉꯦ ꯑꯩꯈꯣꯏ ꯈꯖꯅꯥ ꯄꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕꯤꯜ ꯊꯤꯕ ꯑꯗꯩ ꯑꯦꯅꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯩꯀꯥꯏꯒꯤꯗꯃꯛ ꯑꯐꯕ ꯁꯪꯈꯥꯏ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯜꯂꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯊꯨꯒꯥꯏꯕꯗ ꯂꯝꯖꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯊꯪꯗ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯔꯣꯃꯥꯟꯁ 13ꯒꯤ 8 to 10 ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯥꯄꯣꯛ ꯁꯟꯗꯣꯛꯂꯤꯕ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯥꯖꯔꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯑꯗꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯄꯣꯜ ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯁꯦ ꯃꯤ ꯑꯃꯠꯇꯗ ꯂꯃꯟ ꯇꯣꯟꯒꯅꯨ ꯅꯨꯡꯁꯤꯕ ꯅꯠꯇꯅ ꯅꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤꯕ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯂꯃꯟ ꯇꯣꯡꯍꯟꯒꯅꯨ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯌꯦꯡꯁꯤ ꯀꯔꯝꯕ ꯋꯥꯌꯦꯜ ꯌꯥꯊꯪꯅꯣ ꯄꯣꯜꯅ ꯃꯐꯝ ꯑꯁꯤꯗ ꯄꯜꯂꯤꯕꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ 9ꯗ ꯍꯥꯏ ꯅꯪꯅ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯃꯤꯒꯤ ꯃꯄꯣꯛ ꯍꯨꯔꯥꯜꯂꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯀꯂꯛꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯦꯝꯍꯧꯕ ꯆꯤꯠꯊꯍꯧꯕ ꯌꯥꯊꯪ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯅꯪꯅ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏ ꯃꯁꯤꯗ ꯁꯨꯞꯆꯜꯂꯦ ꯍꯥꯏ ꯃꯁꯤꯗ ꯚꯔꯁ 10ꯗ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯐꯠꯇꯕ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯃꯁꯤꯗ ꯄꯣꯜꯅ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕꯁꯦ ꯃꯁꯤꯗ ꯋꯥꯌꯦꯜ ꯌꯥꯊꯪꯁꯤꯗ ꯄꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ 10 commandmentꯒꯤ ꯑꯔꯣꯏꯕꯒꯤ 6 commandment ꯑꯗꯨꯕꯨꯅꯤ ꯃꯥꯅ ꯃꯁꯤꯗ ꯄꯜꯂꯤꯕꯁꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯃꯁꯤꯗ ꯂꯥꯁ ꯑꯩꯈꯣꯏꯅ 6 commandment ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯟꯒꯅꯦꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯃꯥꯕꯨ ꯍꯥꯠꯂꯣꯏ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯣꯏ ꯃꯉꯣꯟꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯕꯨꯅ ꯍꯥꯏꯕꯁꯨ ꯏꯟꯒꯅꯤ ꯂꯣꯏꯅ ꯏꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯑꯍꯥꯟꯕꯒꯤ ꯌꯥꯊꯪ ꯃꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯏꯁꯣꯔ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏ ꯈꯛꯇꯪꯕꯨ ꯈꯨꯔꯨꯝꯒꯅꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯂꯣꯏ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯔꯦꯝꯕꯗ ꯄꯜꯂꯣꯏ ꯑꯗꯨꯒ ꯁꯕꯥꯠ 13ꯅꯤ ꯁꯨꯕ ꯁꯕꯥꯠ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯉꯥꯛꯀꯅꯦꯕ ꯃꯁꯤꯅ
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅꯦꯕ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯒꯤ ꯑꯍꯥꯟꯕꯒꯤ ꯃꯔꯤ ꯑꯗꯣ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕ ꯌꯥꯊꯪ ꯇꯔꯨꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯜꯂꯦꯕ ꯑꯗꯨꯅ ꯌꯥꯊꯪ ꯉꯥꯛꯄꯒ ꯅꯨꯡꯁꯤꯕꯒꯁꯦ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯌꯥꯎꯗꯅꯗꯤ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅ ꯎꯠꯀꯅꯤ ꯃꯁꯤ ꯌꯥꯊꯪ ꯑꯁꯤꯅ ꯑꯗꯨꯝ ꯃꯁꯥꯅ ꯑꯣꯏꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯈꯥ ꯇꯥꯅ ꯃꯦꯊ꯭ꯌꯨ 19ꯒꯤ 16 to 19ꯗꯁꯨ ꯍꯥꯏ ꯅꯍꯥ ꯑꯃꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯪꯉꯦ ꯑꯐꯕ ꯑꯩꯅ ꯐꯕꯝ ꯐꯪꯒꯦ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯀꯣ What good thing ꯑꯩꯅ ꯀꯔꯤ ꯑꯐꯕ ꯇꯧꯒꯅꯤ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯐꯕꯅꯣ ꯑꯐꯕꯗꯤ ꯏꯁꯣꯔ ꯈꯛꯇꯅꯤ but one that is God ꯏꯁꯣꯔꯅꯤꯀꯣ ꯅꯍꯥꯛꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯑꯣ ꯃꯥꯅ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯇꯥꯛꯏ ꯁꯤꯗꯩꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯤ ꯍꯥꯠꯀꯅꯨ ꯃꯤꯇꯨꯝ ꯃꯤꯋꯥ ꯂꯥꯟꯅꯒꯅꯨ ꯃꯤꯒꯤ ꯃꯄꯣꯛ ꯍꯨꯔꯥꯟꯒꯅꯨ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯒꯅꯨ ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯗ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯌꯥꯊꯪ ꯇꯔꯨꯛ ꯑꯗꯨ ꯉꯥꯛꯀꯅꯤ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ 22ꯒꯤ 37-40ꯗ ꯍꯥꯏ ꯑꯆꯧꯕ ꯌꯥꯊꯪ ꯑꯅꯤ ꯂꯩ ꯑꯍꯥꯟꯕ ꯌꯥꯊꯪ ꯑꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯑꯍꯥꯟꯕꯒꯤ ꯌꯥꯊꯪ ꯃꯔꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤꯔꯗꯤ ꯂꯥꯏ ꯃꯨꯊꯤ ꯂꯥꯜꯂꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤꯔꯗꯤ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤꯔꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯕꯥꯟ ꯅꯨꯃꯤꯠ ꯑꯁꯦ ꯁꯦꯡꯅ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏ ꯃꯨꯊꯤ ꯂꯥꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯟꯖꯤꯜꯂꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯅꯤꯁꯤꯗ all the laws and prophet ꯀꯣ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯥꯏꯆꯧꯁꯤꯡꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯨꯞꯆꯜꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯌꯥꯊꯪ ꯍꯥꯏꯁꯦ ꯂꯣꯁꯤꯅ ꯁꯤꯗ ꯄꯜꯂꯤꯕꯁꯦ ꯃꯣꯖꯦꯁꯀꯤ ꯀꯣ ꯂꯥꯏꯔꯤꯛ 5 ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯠ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯃꯥꯏꯆꯧꯁꯤꯡ ꯑꯔꯤꯕ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯄꯨꯂꯞ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗ ꯁꯨꯞꯆꯜꯂꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯌꯥꯏ ꯌꯥꯊꯪ 10 ꯑꯁꯦ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯅꯤꯁꯤꯗ ꯄꯨꯂꯞ ꯁꯨꯞꯆꯜꯂꯕꯅꯦꯕ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯍꯥꯏꯔꯤꯁꯦ ꯍꯣꯜ ꯕꯥꯏꯕꯜ ꯍꯥꯏꯁꯦ ꯀꯩꯅꯣ 10 ꯀꯃꯥꯟꯃꯦꯟ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯍꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄꯒ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝꯁꯦ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯐꯪꯒꯦ ꯍꯥꯏꯅ ꯈꯜꯂꯗꯤꯀꯣ ꯃꯗꯨꯃ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯃꯁꯨ ꯀꯥꯎꯕꯤꯌꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦ ꯍꯣꯔꯦꯟ ꯁꯤꯗꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅꯁꯨ ꯍꯥꯏꯀꯣ if you love me keep my commandment ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ John 14:15ꯗ 1 John 5:3ꯗꯁꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯄꯁꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯁꯦ ꯏꯔꯥꯏ ꯂꯥꯏ ꯒ꯭ꯔꯤꯚꯁ ꯍꯥꯏꯗꯤ ꯑꯔꯨꯕ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯑꯔꯨꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯕ ꯂꯩꯔꯒꯗꯤ ꯌꯥꯊꯪ ꯃꯄꯨꯡ ꯐꯥꯒꯅꯤ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯤ 1 John 2:4ꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯈꯪꯉꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯇꯕ ꯃꯍꯥꯛ ꯑꯁꯦ ꯃꯆꯤꯟ ꯊꯤꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯁꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯂꯒ ꯎꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯝꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯔꯣꯃꯥꯟꯁꯇꯁꯨ ꯃꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯟꯗ ꯃꯤ ꯀꯅꯥꯝꯇꯕꯨ ꯁꯨꯃꯟꯕꯤꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯍꯥꯏ ꯑꯗꯨꯒ Ephesians 2:8-10ꯗꯁꯨ ꯍꯥꯏ ꯊꯧꯖꯥꯡꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯤ ꯃꯁꯤꯗ ꯕꯦꯁꯤꯁꯅꯤ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯑꯒ ꯌꯥꯊꯪꯁꯤꯡ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯅꯤꯃꯛꯁꯦ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯑꯒ ꯎꯠꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯌꯍꯨꯗꯤꯁꯤꯡꯅ ꯇꯧꯈꯤꯕꯒꯨꯝꯅ ꯄ꯭ꯔꯚꯨ ꯊꯥꯖꯗꯕꯤꯗ ꯑꯩꯈꯣꯏꯅ ꯌꯥꯊꯪꯁꯤꯡ ꯉꯥꯛꯑꯒ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗ꯭ꯔꯕꯅꯤ
ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯉꯤꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯣꯁ ꯃꯥꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯊꯪꯉꯛꯑꯒ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯕ ꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯗꯟꯗꯤꯗꯣ ꯀꯅꯥꯅ ꯄꯨꯒꯅꯤ ꯑꯩ ꯌꯥꯊꯪꯉꯛꯄꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞ ꯑꯗꯨꯒꯤ ꯗꯟꯗꯤ ꯃꯇꯤꯛ ꯆꯥꯕꯗꯣ ꯑꯩꯅ ꯐꯪꯉꯕ꯭ꯔꯥ ꯑꯩꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯤꯕ ꯉꯝꯃꯕ꯭ꯔꯥ ꯃꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯊꯥꯖꯕ ꯇꯥꯏ ꯄ꯭ꯔꯚꯨ ꯊꯥꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯁꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ 19 ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯊꯥꯖꯗꯨꯅ ꯂꯥꯛꯄ ꯇꯥꯔꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯥꯊꯪꯗ ꯏꯜꯂꯛꯀꯅꯦꯕ ꯑꯩꯈꯣꯏ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯒ ꯄꯥꯞ ꯍꯥꯏꯕꯁꯤꯒꯨꯝꯕꯁꯨ ꯃꯔꯤ ꯂꯩꯅꯦꯕ ꯑꯩꯈꯣꯏꯅ 1 John 3:4 ꯍꯥꯏꯕꯗ sin is the transgression of the law पाप है वायन जाथं थुगाइबनेबा अदुना अखोइना ख्रिस्टान ओइरगा अखोइना पाप तौबा हाबदि मी हाटपा मितुमिवा लानाबा लाइमुति खुरम्बा साबात सेन ngakतबा अदुगा इशोगी मिंगथिना पंदुना लैरबा अदुगुम्बा तौदुना लैरिबा मीगी मपो हुरालिबा ओइदबा ngang मीगी मारन मथुम कलक्तुना लैरिबा मी अमबु सरगदा पुगनि हाबसे मसिदि कैदोंदो ओइथोक्तबनेबा हारिबदि पाप तौदुना लैरिबसे अखोइना सरगदा ओइ उगनि हाबजे मसि ओइथोक्तबनेबा अदुगा ख्रिस्टान ओइदि प्रभुदा थाजरगदि मसि लोंगाप दरकार लैते हारगदि अखोइजे क्वाइदि फत्तबा प्रभुदा थाजबा मीसिंग असे अदुना वायन जाथंसिंग असे थुगाइदुना लैबा मी ओइदि क्वाइदि फत्तबा मी अदु ओइगनेबा मी हातुना लैरबा नुपि अमांगी इचन मांहनदुना लै तारगदि मांहनबा यारगतै करम्ब ख्रिस्तानबा क्वाइदि तमथिबा हिगनेबा अखोइजे मसि काउबिगनु अदुगा अखोइने यंगसे रेवलेशन हारिबा लाइरि असिदसु याथंगापजिगी मरमदा सिदा पल्ले 14 गी 12 ताजु सिदा धर्म चेमसिंगी खांग हाइबदो मतंग मफम असिदा लै मकोइने इशोगी याथंगाए अमसुम प्रभु जीसु ख्रिस्तागी थाजबदो लै है फेथ ऑफ जीसस लै हाबनि मसिना हाबदि प्रभुबु थाजबगा याथंगापगा अनिजे थादोंनाबा यादेबा अइना प्रभु थाजै हादि याथंगाकनेबा याथंगापा हाबदि शोबु नुंसि हाबसे उतकनेबा या थाजबा याथंगापा नुंसिबा हाबसे मतम खुदिंदा अदम समिनगनेबा इस्नाउसा मसी को मसी एखोना मसी खुदिंग मासे कनाई मपानानो अरांखुबो माबसे थौजानगी मपानेबा याथंगापसु प्रभुना एखोइदा लेबिरगा माना शक्ति पिरगा एखोइदा ngahanबनेबा थाजबा लेहमबसु माकी मपानानेबा पुनमा इशोगी खुदोन गाक्तनेबा कनागो मिशनदि एखोइना प्रभुना एखोइबु कंबिरे मंगोंदा थाजरा एखोइबु कंबिरे लेमना कंबिरे हाबसे असि खगयाबा अमुक प्रभुना एखोइबु अफबा मिमो ओरे हुरानबा ओरम इजे हुरानदबा हेको मितुमिया लानाबा इजे मितुमिया लानादबा यामना सेंगबा मी अमा लमचा साजर ओंथोपा मी अमा ओय हाबसे मसी ngमली हाबसे एखोइना थाजगदबनेबा सिनावसिंग मसिनि क्रिश्चियनिटी मालेम पृथ्वीदा ख्रिस्तान क्वाइदि चुमे हाइन उल्पंगमगी साखी अमदि हुरालंबा मी यूथ अम्बा मी गाउसनना मी अदिगे फत्तबा मी एदो प्रभु जीसु ख्रिस्तादा थाजबगी मपाना मागी पुंसी महिंगदो इनौ नौबा मी अमको यामना फबा अदुगा महाना हाना तरोंबा फत्तबा लमचा साजा मखैदो लोइना थादोगा अनौबा पुंसी महिंग यूथ अम्बा मीना यूथ थादोखनी अदुगा हुरालंबा मीना हुरामा थादोखनी ओइदबा nganगंबा माना ओइदबा ngangbado थादोगनी लाइमुटी लालमा महाना लाइमुटी लापदो थादोनेबा क्वाइदगी मिनुंगसि चावबा कैरो लेकाइदा लेबा मिसिंगबु नुंसिबा अदुगुम्बा मिसा अमा ओइरकने याम थौजानेबा मिसा अमा ओइरकनेबा मसे क्रिश्चियन गी को असेंगबा अदुनी है अदुगा रेवलेशन 22 गी 14 है ए मणिपुर गी सरुकचे पारके को महाकी याथंगसिं ngakpa अमसुंग मखोय अदु याइफबनी मसी हिंगबगी उपांबी दगी चानाबा अमसुंग सर अदुगी थोंजाउसिंगदा संगनाबगी मखोयदा हक लैनबनी है इखोइना याथंगाकपा प्रभुबु नुंसिबा असि खक्तगी मपाना अखोइना अनौब जेरूसलेम अदुगी अखोइना पंथोंग अखोइना गेट 12 लेबदो मदुगी मनुंगदा अमा लाला सतपंगमनेबा याथंगाकतबा मीना कैदोनुंगदा यालगा सतपंगमोय मरमदि याथंगाकपा हाबसिना अखोइना प्रभुबु थाजै प्रभुबु नुंसि कैरोलेकाइबु नुंसि हाबदो मसि मेक्सेत उल्ली मसिनी हाबसे अखोइना काउबिकुमसे इस्नाउसा अदुना नुंसिबा याथंगाकपा थाजबा पुनमासे मरी लेने अमता थादुंगबा यादे अदुगा थौजान हाबसे पुनमंग मरी लेनेबा अखोइना प्रभुदगी थौजान फंगे हारगा अखोइना थौजान फंगबा मी अमना महाग नौना पोगा अखोइना इशोगी याथंसिंगाकपा इशोबु नुंसिबा हाबसे करोलेकाइबु नुंसिबा हाबसे उतकनेबा मसिनी ख्रिस्तान अमेगी क्वाइदगी फजबा मरम चत अखोइ यंगसे अरोइबदा अखोइ पामिनरसे 11 दा अखोइना हिंगलिबा मतम असे खंगदुना हौजिक्ति अखोइ
tumꯕꯗꯒꯤ mikap thokpa matam oire hojiti akhoi arang khubam ase akhoi thajaramba matam adudagi nakhre hamne knowing the time now is the high time to slip out of sleep habje khoi prabhu na lakpa matam asuki matik lai nakhre sina usa masina hairibse aduna akhoi tumlagumse paapta tumlagumse akhoi aramba takpibada akhoi tumlagumse misingna seran turana takpibada akhoi tumlagumse adugi mokta mikap tholose akhoi bible padana nainaraga mina hairibse chumbra namra haibdo akhoi na thijalaga akhoi na satpa matam madu oire sida 12 ta numdangi matam hokre nungthingi matam lakhre anganbagi matam lakhre aikoina amambagi thabaksing thagdolatse mangangi phijolado aikoina selase aikoi pukchan sengna sase verse 13 da aduna aikoina nungthinda chatpagumna aikoina sanai yunaiduna aikoina oktabigi lamcha chaja chatuna aikoina khanaduna adugumba mayamdo aikoi leiragumsi hai adugi mota aikoina prabhu jisu krista bu selasi hani prabhu jisu krista selasi adi ma ki lamcha chaja to aikoina laurase haibni agudna aikoina make no provision for the flight akhoi hakchangi aningbado adugi matungina hakchangi aningbasing adu sakthung piragumse aduga mahaki hakchangi aningba ado thungngai gi dam hamne haidi tayang pambi hakchangi oiba phattaba thabuk khudum ase thadolase aikoina thawang torasi habne ba isnausa aduni masida haise aikoina christian oiraga hakchangi oiba aningba pamba tawba yade hakchangi oiba aningba pamba tawbani huramba me aikoina huje yathang ngaktaba yathang thugaibagi thabuk mayam do tawribseni habisne matam mase suki mating na creation ausang koi prabhu da chena thajase prabhu bu nungsi habse aikoina utse aduga aikoina tayang phanbiga amambagi thabuk chin paak ki thabuk sing che thadolaga aikoina prabhu lakpa ri tharang tongmina se aina haijari tabiba mayam de ishona bopi boishno pathana tawse sagada leibe paiso yam thagachare haujan aduga yathanga pukudimok se mari leine thanaba yadabani aduna nongona thajabi mapana nongna ponduna aikoina kudingmase naki mapana pudama tawhanba ngame habe ki damuk thagachare taribu khuding de subo pinabiu prabhu gi mingda khurumjari amen.